Infosys Springboard की खुदोंचाबा इंडिया दा अहानबा ओइना मणिपुर दा पीनबा Infosys कंपनी गा मणिपुर लेंगा का MOU अमा साइन तौनख्रे प्रोजेक्ट असिना NEP 2020 मपुंग फाना पांगथोकपदा अचौबा मतेंग अमा ओइरगनी हाइना चीफ मिनिस्टर N बिरेना फोंदोक्रे Infosys Springboard के खुदोंचाबा इंडिया दा अहानबा ओइना मणिपुर दा पीनबा Infosys कंपनी गा मणिपुर लेंगा का MOU अमा साइन तौनख्रे प्रोजेक्ट असिना NEP 2020 मपुंग फाना पांगथोकपदा अचौबा मतेंग ओइरगनी हाइना चीफ मिनिस्टर N बिरेना फोंदोक्रे सिंगी अनोबा गाड़ी लेबदा इलेक्ट्रिक व्हीकल सिंगी ओइना लेनबा थौरांग पाइखटलगनी हाइना चीफ मिनिस्टर एन बिरेना फोंदोक्रे खुरमजरे मालेम चनु हुजिंग नुंथिलगी ममी टीवी न्यूज अपडेट पिजरे मणिपुर लेंगा के तोंगान तोंगान डिपार्टमेंट सिंगी अनोबा गाड़ी लेबदा इलेक्ट्रिक व्हीकल सिंग ओइना लेनबा थौरांग पाइखटलगनी हाइना मणिपुर के चीफ मिनिस्टर एन बिरेना फोंदोक्रे वाफम असी ngasi इम्फाल के सिटी कन्वेंशन सेंटर दा CSIR IIP देहरादून CSIR NEIST ब्रांच लैब लमफेलपाट अमदी मणिपुर लेंगा के ट्रांसपोर्ट डिपार्टमेंट अनिना खुदसमनदुना सिनबा 2 days awareness come workshop on electric vehicles, charging infrastructure and renewable energy hybrid in Northeast India. Hogdokpagi thoramda Chief Minister N Birena Phongdokhibani. Manipur lenga ke Transport Minister Kasim Bashum amadi CSIR ge scientist sing yauna pangthokhiba thoramadda Chief Minister N Birena hai Missing yang khalakpagi matung inna gari gi masing shu leptan hengalakli masina petrol amasung diesel gi mateng na chenba gari sing dagi thadorokpa maikhuna air pollution thokhanbagi chang asu wangkhalakli asigumba gari sing asidagi thorakpa carbon emission na malem gi oina mayok nariba climate change da hena mateng pangshinbani haiduna ओइरगली बफिबा मसिदगी लाक्शन गे हारबदी इलेक्ट्रिक व्हीकल सिंग सिजिनबा असिसु पाम्बयमनी लैंडलॉक ओइना लैबा मणिपुर गुंबा स्टेट असिददी इलेक्ट्रिक व्हीकल की चनफम असि नोंगमनोमगी हेनगलकले लोइनाना स्टेट असिदा इलेक्ट्रिक व्हीकल प्रमोट तौनबा लैंगाक असिना दि मणिपुर इलेक्ट्रिक मोबिलिटी पॉलिसी 2022 चटनबा हौनबा चही असिगी अगस्त थादा नोटिस तोपा लेख्रे हाइरिबा पॉलिसी असिगी मखादा कुमजा लिसिंग अनिगा सुमना कुंतरुक फावबदा चादा कुन इलेक्ट्रिक व्हीकल ना महुत सिन्नबा पांदम थमले लोइनाना नौना लैबा इलेक्ट्रिक व्हीकल सिंग रजिस्ट्रेशन तौबा मतमदा चादा कुंट्रा मोटर व्हीकल टैक्स लौरोय मसिदसु नतना इलेक्ट्रिक व्हीकल सिंग पार्किंग फी लौदना बा पॉलिसी असिदा यावरी हाइना चीफ मिनिस्टर एन बिरेना मखाताना फोंदोखे The Manipur Electric Mobility Policy 2022 was notified in August this year. The policy targets to facilitate adoption of at least 20% EVs in the state by 2026. Incentives are also provided under the policy in the form of waiver up to 30% in motor vehicle tax at the time of registration of newly purchased EVs. Since the pay 30% tax back over Honorable Minister Kasim Nahagi electric vehicles in say parking fee locally free the khan say khara ever kucharbani and a greater awareness through such workshop and the collaboration with CSIR will further help in accelerating the adoption of electric vehicles in the state and the setting up required infrastructure. थौरमगी सरुकम ओइना मणिपुर इलेक्ट्रिक व्हीकल डॉक्यूमेंट चीफ मिनिस्टर एन बिरेना रिलीज तौखे
Digital learning platform ama oiriba Infosys Springboard ki khudongchaba India da ahanba oina Manipur da lairiba oza amadi mahiroi singda lemna fanghannaba Infosys company ga Manipur lenga ka Memorandum of Understanding MOU ama sign tawnakhre. Project asina National Education Policy 2020 mapung fahanbada achauba mateng ama oiragani haina Chief Minister N Birena phongdokhre. MOU sign tawnabagi thoramaduga mari leinana Chief Minister N Birena hai Infosys company na online gi khuthangda mahi tamnabagi paikhalak liba khongthang asi singthaningai ni project asi corporate social responsibility CSR scheme gi makhada company asina paikhatpa thausil ni project asi gi damak company asina lupa crore kun manga gi senfam kaithokli company asina paikhat liba online learning gi platform ama oiriba Infosys Springboard asina Manipur gi class 6 tagi 10 fawbada leiba mahiroi singda lemna online gi khuthangda Maths, Science, amadi English subject tamba fanghangadawri. Lairik khag natana mahiroi singda skill development ki mahi sing information technology ki hiram yauna tongan bahiram singda mahi tambagi khudongchaba pigani. Project asina NEP 2020 mapung fahanbada achoba mateng ama oigani. Project asi company asina school singda ahan batangka ki oina tablet listing amarom pirakani. Project asi Manipur da lairiba school pumna makta khudongchaba pigani haina Chief Minister na makha takhi akhoi school sing the only lairi khata tambagi mahutta mama gi chanaba mama gi professional man khangna riba ngang sing identify tro kana skill development lom the skill learning lom the focus pin no yam adu gi important 25 crore gi ahan ba project ni moina thada ga dorise akhoi hana su tableting yen kre adu tablet anuba khara amasu award passing pir kanda adagi moi gi technology center kan moi expert sing na virtual training do godabni haida whole school coverage to kani adu sigi ahan bagi first phase gi waina some 1000s tablet tum moina pir kani adu akhoi gi hana gi leiriba tablets yen greba sing do adu ba to kan around 2000 3000 gi maya da hana first phase do to me ana Infosys Springboard na piriba khudongchaba singgi matangda Education S ki Director L Nandakumar na hai Infosys haiba company asi software puthokpagi maming lairaba company amani company asina CSR scheme gi makhada tongan ba online course lishing tarani thoi chani ga humpu puthokli ngasidi lengaka company asi ka MOU sign ama taunarabanina course sing asi oza sing amadi mahiroi singda lemna fanghalagani Online learning platform ase computer khak natana Android mobile sing dasu sizinaba yagani. Masigidamak lenga ki primary oza khuding makta tablet amamam lemna pi na ba thorang tawri haina mahakna makha takhe. School government ka sign tawragati oza sing satra sing na free of cost ta login tawrakan ta loin access to yare exam thaba yare adu certification chu koi pirakani. Course sing sidi yaurchi negotiation skills the course on communication skills which is very important ekoi loina aina su course ta wi ai adu minagi sali naw sing su course loi ta wi ai hai ba coursing si kamaina ta ga gi hai ta ga ti ekoi na google da sangbi ba adu da google id amadi darkar lere adu Spanish Infosys Springboard adu thalong na nambi ra kanda login na songthor ani kamai login tawni login du na namaga mathang step to tawra kanda submit tawra adu coursing to the access to wi ai masagi Manipur ba primary school sing sida primary ki oza khuding makta tablet amama loi pirani hai sing sida kisu loi access to wi ai government free of cost ta tablet loi pibirani primary school go Memorandum of Understanding sign tawnabagi thoramadu ngasi Chief Minister N Biren yauna Chief Minister gi Secretariat ta pangthokibani Thoramaduda Education Minister T.S. Basantakumar Pachoi AC ki MLA S. Kunjakeshwar Education S ki Commissioner S. Gyan Prakash Education S ki Director L. Nandakumar Infosys Company ki Maikai dagi Tirumala Aruhi Company S ki Corporate Head Santos Anandapuram Amadi Education Department ki Makok Thongba Official Kayasu Sarugyakhi Memorandum of Understanding adu Manipur lengak amadi Infosys Company ki marakta sign tawnaduna Chief Minister gi mamangda Education S ki Director L Nandakumar amadi Infosys ki Mihut Singh gi marakta khutsinakhi Manipuri Students Federation MSF na sinduna aikoi mayai kaba drug thadok lasi haiba campaign gi sarukama oina
नुमित निनी पांगथोकदबा डिस्कोर्स अमा ngasi क्वाकाइथल मयाई कोबीदा लेबा मिलेनियम इंस्टीट्यूट ऑफ साइंसेस MIS दा हौदोखरे Let's talk about drug use prevention haiba team da pangthokpa thoram aduda MSF ki president Maibam Jules na hai lamdam asigi haugalakliba mahiroi singh puwari gi matang da khangba yamna watli khunai ama kannaba hotnabada mahiroi singh gi thodang yamna chawi aikhoi miyoi bana mahi tamliba asigi maru oiba pandam de lamdam asi manglomda pukhatna bane lairik ningthina hairaga lainga ki thabak tawraga isa khak nungaina banate khunai ama chawkhatpada isagi tradition culture amadi lon hana chawkhatpa change hojik aikhoi gi khunai asi kari fibam da leiri haiba khangdoklaga khunai asi kanbada aikhoi pumnamakna achoba thodang lomina si haina su mahangna makha takhe Millennium Institute of Sciences MIS ki oza amadi mahiroi singna saruk yaduna pangthokiba thoramadуда MU की डिपार्टमेंट ऑफ इकोनॉमिक्स के प्रोफेसर डॉक्टर चिंगलेन मैस्नाम MSF की अफेयर्स ऑन ड्रग यूज प्रिवेंशन RK गुनिकांता MU की डिपार्टमेंट ऑफ साइकोलॉजी की असिस्टेंट प्रोफेसर असेम बबिना अमदी होलिस्टिक वेस्टा सब्सटेंस यूज डिसऑर्डर ट्रीटमेंट सेंटर की चीफ फंक्शनरी ललित छापमना रिसोर्स पर्सन ओइना तोंगान तोंगान बहिरमदा वांगांखे थरोमदुदा MIS की एडमिनिस्ट्रेटर मोइरांगथेम बिनोद अमदी MSF की प्रेसिडेंट माइबम जुलेसना प्रेसिडेंट मेंबर सिंह ओइना सरुक याखे थौबाल डिस्ट्रिक्ट की मनुंग चनबा खांगाबोकता लेबा डिस्ट्रिक्ट हॉस्पिटल की मनिंग लोकोलदा पैदुना थंबा लौ संगम अमगी फौबै हौकिबा हिंग सखंगदबा सिंगना मै थारम ले हाइरे फौबै मै थारम बगी थौदोक अदु ngasi ayuk anganbada miyamna thengnarakpani थौदो अदुगी मतंगदा थौबाल पुलिसना केस अमा लोखतुना थिजिनबा होख्रे हाइरे मै थादोक पिरमलबा फौबै अदु खांगाबोक अवांग लेकाइदगे मोइरांगथेम नबचंद्रा अपोकपा लेखिद्रबा एम अमुबना लौशाल ओइना उबने कनाना करी मरमगी दमक फौबै अदु मै थारमलिबनो हाइबा हौजिक फावबगी ओइना खंबा ngamdre थौदो अदुगी मतंगदा मोइरांगथेम नबचंद्रगी लोइनबी बिनाना हाइ लौफम असि लौसाल उरगा वाना सुजबने लौ खाउबदसु मी नेकनबा सेल लेतबदगी मथनता तपना तपना खाउजरगा मतुंग हयेंग असि येइनबा हाइदुना पैरगा थमलंबने नुमित तारकपा मतम फावबदा फौबैसिंग अदु संगदुना लेजरंबने मिनुंगसी लेतना फौबैसिंग अदुबु मै थादोपिरमलिबा से करी मरमगिनो थौदो असिदा चेनरिबा मियोय खुदिंगमक दंदी पिबियु हाइना महांगना अपील तौखे लौफम अदुदा येंगशिनबा लाखिबा खांगबोक जिला परिषद की मेंबर KH राजमोहन हाई लौफम असी लौशान उदुना वाना सुजबनी खावरबा मतुंग लौ येइनबा लेरिङैदा असुमना तौरंबा हाइबसी थमोय सोकना नुंगाइते हाइना फोंदोखे हंदक पांगथोकदौरिबा संगाई फेस्टिवल की मांगोइनना मोइरांगदा लेरिबा तोंगान तोंगानबा टूरिस्ट स्पॉट सिंग लूनाना थमनबगी पांडमदा चथरखिबा क्लीनलीनेस ड्राइव की सरुकमा ओइना ngarang INA Martyrs Complex amasung masigi akoibada leiriba mafamsing sitsengbagi thabak chathakre Moirang Kendra apunba Mairapai Biluf KG Moirang Kendra apunba Luf amadi Moirang Lamkha Youth Development Association na khutsamnaduna sinba cleanliness drive adugi pandamdi Sangai Festival da saruk yaba lakadoriba tourist singi pukning chingsinba ngamnaba amasung nungaiba mafam ama oiba ngamnabani haire Vigilance and Anti-Corruption Police Station na ngarang Treasury Officer ani fari haire Farb Officer ani adudi Imphal Treasury Office ke Junior Account Assistant Moirangthem Bijoy Kumar chahi nifumdoi apokpa Nabachandra amasung Draftee of Imphal Treasury ki Assistant Staff of Military Pensioner oiba Lalminthang Lodjem chahi 58 apokpa Hokosai Lodjem ni haire Vigilance and Anti-Corruption Manipur ki SP S Gautamna Thadorakpa Cheral amana hai Pensioner amana Public Grievances Redressal and Anti-Corruption Cell CM Secretariat Imphal da pension pithokpaga mari leinana senja thumja tawbagi wakat ama lakpadagi matung inna makhoi ani ngarang Treasury Department tagi fabani haire Manipur State Bharat Scouts and Guides na sinduna Bharat Scouts and Guide ki Hongpatra Nithoi Suba Foundation Day Flag Day ki thoram tha si ki tareta mai pak na pangthokre haire
Foundation Day asiga mari leinana Bharat Scouts and Guide ki Manipur ki State Chief Commissioner M Sushil Kumar IPS Richard na luchingba ti mamana Manipur ki Chief Minister N Biren Uripok AC ki MLA su oiriba Manipur State Scouts and Guides ki President KH Ragumani Langthabal AC ki MLA Karam Shyam Manipur ki DGP P Dongel amasung Education S ki Director L Nandakumar da flag sticker sing Kudol Tamke Team Maduna Scouts ki Ihaubu Mateng Pangduna ta Lakhiba Additional Chief Secretary Police Officer Singh Marup Singh amasung Well-wisher Singh dasu flag sticker sing Kudol Tamke Flag Day ki Thoramasi Imphal East, Imphal West, Ukhrul, Tamenglong, Senapati amasung Thawal District Singh dasu pangthoki hairi Block Mission Management Unit Jiribam CD Block MSRLM Amadi Department of Rural Development and Panchayati Raj na Sinduna Numit Kuntra Humdoini Chupna Chatharakpa Ahum Suba Community Resource Person Round gi Thoram ngarang pangthokre Jiribam gi DC Office Complex da leiba Jiribam Jila Parishad Conference Hall da pangthokiba thoram aduda Jiribam CD Block ki Block Mission Manager W Premchand na hai Haukiba tha October gi tang 9 dagi ngasi fawba chathagadaba thoram gi saruk ama oina Sonapur Gram Panchayat ki Self Help Group nifu manga semkhre masina yumthong chamnga ga tara rom ko libani Manipur State Rural Livelihood Mission na pangthokliba thabak thoram sing asi khungang gi laita laira nupi singi oiba sel thumgi fibam fagatna ba amadi lairaba haibasi muthatna bagi pandamdani Nauna Semlaba Self Help Group Singna Ward Member Amasung Panchayati Raj Singh Agriculture Amadi Horticulture gi Maikai dagisu Henna Kanba Lobiyu Haina Premchana Makatake Lau Khauba Amasung Atai Lau Singuga Mari Lainaba Tabakta Sizinaruba Lekom Lainang Paklaba Gari Singh Thawal District Manungda Sathok Chasin Taubada Athing Bathamle Haina District Asigi Deputy Commissioner A Subasna Kangalakli Hiramasigi Matangda DC Ahanthem Subasna Thadurakpa Cherol Amagi Matung Inna Lau Khauba Amasung Atai Lau Shinguga Mari Lainaba Tabakta Sizinaba Masing Yamlaba Gari Singh Lekom Lainang Yauna Lambi da Sathok Chasin Tauri Haibagi Pau Fangle Hairiba Gari Singh Aduda Paglakpa Lekom Lainang Singh Aduna Lambi da Sathok Chasin Tauriba Miyamda Chauna Khudong Chadaba Mayok na Hale Masina lambi gi laibak thiba thodo kaya thok halakpagi oithokpasu chauna leirakli asigumba fibam sing asi leiba maramna lekhom leinang pakpa gari amata Thawal district ki manungda leiriba lambi singda makhata na chathok chasin tawbada athingba thamle hairiba wafam asi thawoidrabadi miyoi sing adugi mathakta matik chaba action lokhatlagani haina DC Subas ke cherola duna makhata na khangalakli aroibada maroiba paw mohana pizari Services Company ka Manipur lenga ka MOU ama sign tawna-kre. Project asina NEP 2020 mapung fana pangthokpada achauba mating ama oiragani haina Chief Minister N Birena phongdokre. Manipur lenga ki tongan ba department singi anoba gari leibada electric vehicle sing oina leinaba thorang paikhatlagani haina Manipur ki Chief Minister N Birena phongdokre. Matang sida nungtilgi Mami TV News Update loijare ahen bapaugi damag numidang wairam pung mangagi Prime Time English News meeting tabiyo. Welcome you all to UNACO School CHANU Imphal East, an exclusive co-educational residential school located on a sprawling 50 acres campus just 24 km away from Imphal city. The school will be affiliated to CBSE New Delhi.
Academic session will begin on 1st April 2023 for classes 4 to 8. Registration come admission open for 2023 and 24 session. Dr. Helena Optometric College North AOC Imphal के academic session 2022-23 के admission होजरे program offer Bachelor of Optometry specialties दा matik charva infrastructure galoina secure campus spacious classroom amadi well maintained library meritorious students singi special fee concession amadi scholarship well qualified dedicated amadi experience lairaba oza singna takpi tambigani nupa macha amadi nupi macha gi secure amadi separate hostel Dr. Helena Eye Hospital and Institute Daily training की खुदों चाब सुलेगनी लोइनना course असी हेक लोइबका India अमदी अवॉर्डा चाद चाम job placement लेगनी अकुपमरोल की दमक 97740655